Makha tarakpa update Kabui Furup ki Firep Kabui na lepchagadabani masida third party na hipa sapam thokte Kabui Union Manipur chahi lising ani henbagi Manipur puwarida Kabui Furup asi naga oirakhide Moirang Kangleirol gi Kabui Tomba Kabui Salang maiba matamdugi Kabui sing naga oirakhide British laklaba matungda makhoi gi divine and rule da mapung fanaba yelhomi kayabu nagani Kabui ni haina akhang ahi saduna lairik macha khara fonglambadugi reference lauduna achumbani haijinba yaroi haina Kabui Union Manipur gi Vice President K Rajan Kabui na press ta thorak pacherol amana hairi Cherol asina hai Bharat da pulaba matungda 1950 dagi hauna Kabui Furup asi scheduled tribe list ki entry number 9 da chanduna haujik fawba leiri Manipur da khundariba community list ta kacha naga natana atopa community amata nagani haina panbusu leite adubu Kabui ipa ipu ki lining chaliba malem gi religion gi platform da mafam ama kaliba masagi customary ngakna hingliba Furup amani masida Kabui bu America ni Germany ni akuki ni nagani haina hajilaklaga Kabui bu maring marang hanba makhata na miyoi kanglup amata na honoroi dabani hairi Cherol asina hai rongmai haiba Furup asi Ministry of Law and Justice Legislative Department New Delhi 9 January 2012 Pausa 1993 Sakagi matung inna Kabui inpui rongmai haina tongana laikre Rongmai People's Charter Declaration on 9 January 2018 Tamenglonggi Declaration number amada reform and declare that the identity of our peoples as assigned in the Constitution. Scheduled tribe list of India is Rongmai, no nomenclature other than the Rongmai said be used haina sulau thokre. Masida makhata na yelhomi Furup ni haijabar organizer asigi convener achung paumai amadi speaker Yazing BCC na Kabui ga Rongmai ga amatani haina sengdokpaga amuksu palibasi gi kanaba karino makhata na Indian Constitution na piriba right asigi mayok chalanai miyoi organization singna amuk hanna thabak taruklabadi ngakpiba ngamloi All India Radio Imphal gi Kabui program da Rongmai gi program ni haina haikhiba thengnarabra Manipur gi punba saktam thugaina bohonarakpada Kabui singna Kabui bu victim oihenna basinbiganu Kabui Furup pu hingana bohonabada iramdam asida yelongai degi leminaraklaba yellow Furup sing amadi lebak ki damakta kathok piraba civil society organization singna mateng pangbinaba Kabui Union gi maikai degi haijarakli makha tarakpa update Sakhangdaba khulai paiba singna sabungko khunjawda khungakpa ama nongmaina kaptuna sogallamle miyoi anina faduna puraga furaga thadoklamle Ngasi nungthil pung 12 rom taba matamda Imphal East District ki Yengsinbirakkanu Police Station gi manung channa sabungko khunjawda khulngakpa naha ama sakhangdaba alto car amada tongduna lakpa miyoi marina faduna punaba hotnabada khulngakpa ama makhongda nongmaina kapsilamlaga hundoklamle miyoi anina faduna pukhraba matungda phuraba matungda thadoklamle hairi pressna phangba pawgi matung inna sakhangdaba singna nongmaina kaptuna soallamlaba naha adugi maming Saikhom Robinson Elias Vikas 33 apokpagi ming Saikhom Rajan Kawi Sabungkoktagini ngasi nungthil masagi mayumdagi gypsy ama thauduna sabungko khunjaw khongnang mangkhong tamna mamanaba ani ga loinana thaba ama chanaba thorakhi sabungko khunjaw khongnang mangkhongda mamanaba ani edu ngaiduna leramkhi makoi ahum gypsy gari aduda tongduna chanaba honaringaida alto car da tongduna lakpa miyoi mari gi manungda khulai paiba miyoi ahum kumtharaklaga makoi ahum faduna punaba honaki maduda nakal animakta ungkhatnaba thorakpadagi khulai paiba sakhangdaba sing aduna Saikhom Robinson gi oi thangba faigalda nongmai maru ama kapsinduna sohanki masigi matungda Robinson na mafam aduga thangnana leiriba yum kharada chansilakpadagi faba ngamhaukhide Robinson ga punna thabak chaminagadaba sakhangdaba khulai paiba singna faduna pukhiba naha ani adudi kakchingdagi Kennedy amadi sabungko khunawdagi huirongbam Samandi Kawi Makhoi loinamak sabungko khunau amadi khunjawda khulngakpagi thabak tawduna leibani khunjasingdagi phangba pawgi matung inadi nongmaina panduna soklaba Robinson ahanbada Sawamong Primary Health Center da pukhatuna layengki masigi matungda fibam khara lusilakpadagi hojik Jenims Hospital da pukhatuna layengbagi thabak chathari hairi pawasina hai sakhangdaba khulai paiba singna phaduna pukhraba Saikhom Robinson gi mamanaba khulngakpa naha anidu sakhangdaba sing aduna nungoi tana puraba matungda fu chairaba matungda nungoi gi mafam amada thadoklambadagi Yengsinbirakkanu Police na rescue tawduna purakre thawdo asida chenaba khulai paiba miyoi naha Ani maming Matha Police na khangbadagi fana bachalubada yum thong londuna leramle hairi makha tarakpa update athaubasingi numita sanaroi-singi laisang oriba Khumal lampak mangthoklambasing action lauragani Govindas apunbagi saktam amadi ngamkhai ngangnaba hotnabada thauna leiraba ipa ipusingi senglaba ningsing thoram oina state asigi mipum khudingmangna athaubasingi numit haina pangthoktuna makhoigi mafamda ikai khumnaba utpaga loinana makhoigi khudung injanaba thauniba numita sanaroi-singi laisang oriba Khumal lampakpu
ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯥꯡꯊꯣꯛꯄꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯔ ꯘꯔ ꯇꯤꯔꯪꯒꯥꯒꯤ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯁ꯭ꯄꯣꯔꯠ, ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯁꯪ ꯑꯣꯏꯔꯤꯕ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯇꯔꯐ ꯒ꯭ꯔꯥꯎꯟꯗ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯅꯨꯃꯤꯠꯇ ꯃꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯗꯤ.ꯁꯤꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯧꯕꯁꯤꯡꯗ ꯀꯠꯆꯕ ꯌꯥꯕ ꯃꯤꯡꯊꯣꯜꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯐꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯔꯥꯜ ꯂꯩꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯗꯨꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯁ꯭ꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯇꯤ. ꯐꯨꯂꯦꯟ ꯃꯩꯇꯩꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔ ꯄꯥꯟꯗꯨꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯗꯤ.ꯁꯤ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯑꯃꯠꯇ ꯂꯧꯗꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯑꯊꯧꯕꯁꯤꯡꯗ ꯀꯠꯆꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯔꯣꯛ ꯀꯟꯁꯔꯠ ꯑꯃ ꯁꯤꯟꯈꯤꯕꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯔꯝ ꯆꯥꯗꯅ ꯃꯤꯌꯥꯝꯗ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔ ꯇꯤ. ꯐꯨꯂꯦꯟ ꯃꯩꯇꯩꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯥꯈꯤꯕ ꯀꯦꯁ ꯑꯗꯨꯗ ꯄꯜꯂꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯥꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯁꯨ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯂꯧꯂꯨꯞ, ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯇꯔꯐ ꯒ꯭ꯔꯥꯎꯟꯗ ꯏꯄꯥ-ꯏꯄꯨꯁꯤꯡꯕꯨ ꯈꯣꯡꯒꯣꯏꯅꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯗ ꯃꯌꯥꯏ ꯇꯪꯕꯜꯗ ꯐꯝꯈꯤꯕ ꯁꯦꯅꯤꯌꯔ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯠ ꯗꯣꯛꯇꯔ ꯑꯥꯔ.ꯀꯦ. ꯂꯦꯅꯤꯟ, ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯔꯇꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯈꯤꯕ ꯐꯤꯜꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯦꯌꯔꯃꯦꯟ ꯂꯥꯏꯃꯌꯨꯝ ꯁꯨꯔꯖꯀꯥꯟꯇ ꯌꯥꯎꯅ ꯏꯅꯣꯁꯦꯟꯠ ꯑꯥꯏꯅ ꯂꯨꯆꯤꯡꯕ ꯃ꯭ꯌꯨꯖꯤꯁꯤꯌꯟ, ꯁꯥꯎꯟꯗ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫